Puno Pukurumjari, Handaki, Indiana Chatakiba, Operation Sindoor Aduda, Indiana, BrahMos missile sing Sinaki Haina, Pakistan claim Tauri. BrahMos, Indian Armed Forces ki, Yamna Maruiba, Amadi, Advanced Defense Technology Weapon Amani, Masi, Supersonic Cruise Missile Amani, Masibu, ships, submarine, aircraft Amadi, Laimai Dagi Oigra, Amadagi Heka, launch to Wayai, Masi India Amadi, Russia na jointly developed over Dugumba missile system Amani, Masigi Mamingasi, India gi, Turel, Brahmaputra Amadi, Russia gi, Moskova River gi, Maming Lauraga, Thon Kivani. BrahMos developed over Intergovernmental Agreement asi India gi former President Amadi, the Missile Man of India Haya Khangnaba, Dr. APJ Abdul Kalam Amadi, Russia gi First Deputy Defense Minister NB Mikhailov Anina, February 1998 ta Moscow da sign taunaki. Masi matungda BrahMos Aerospace Company Hogdoki, Loinana, Hariba missile gi project sing asi paikhat pa hoki. Masida India gi 50.5% share aduga Russia gi oina 49.5% share ni. BrahMos malem gi khwaidgi yangba fastest and most precise haidi magi target ta chapchana palhanba ngamba cruise missile singi manungda amani. Magi speed amadi pinpoint accuracy asina maram oraga missile asi mayamdagi top magun ama hapli. BrahMos ki ahanba test 2001 da paipakna pangthoki. Adugi matungda masi Indian Navy na ahan boina INS Rajputta 2005 ta masibu khimduna sinaba hoki. Loinana madudagi hauduna masida latest upgrade feature kayama lepalaitana hapsilaktuna changes kayama purakre. 2007 da Indian Army da su masi sinaba hoki. Masigi matungda Indian Air Force ki Sukhoi 30 MKI da hapayaba variant jo muk puthoraki. BrahMos ki top speed asi 3 Mach lomni haidi sound gi yangbadagi 3 times hena yangna paiba ngami. DRDO gi retired scientist Ravi Gupta gi matungina haiba missile asi hek launch tobadagi magi target yodri fawa supersonic speed ta paidna chatli hairi. Masida two stage propulsion system engine ni wa tawri asi ahan bagi stage tana solid fuel booster engine masina supersonic speed ta continuously accelerate tawna bani aduga ani sube stage tana mu liquid fuel ramjet engine seasonai hairi. Masigi matengna magi speed asi Mach 2.8 tagina 3 fawa maintain taroga laina bani hairi. Chorakna pung amada kilometer rising home ga chambri yankerom yangna paiba ngami hairi. Haiba matam asida UAV unmanned aerial vehicle amagumna magi target adusu change tahonba yai hairi. Loina masigi seeker sensor system asi kayam sakti lege haibabu magi mamangda amukta multiple dummy target kayam lairagasu madudagi actual target tu khandoktuna direct oina hit tawba ngami hairi. Loina masi laimai dagi supnagi 10 meter dagi hauraga 15 meter fawa wangna paiba ngami hairi. Aduna masibu enemy gi radar da detect tawba haibasi yamna wana toi hairi. Handaki operation Sindoor gi matungdagi BrahMos missile gi demand asi yam ka hena Hengatlakli. Malem gi leiba kaya amana masibu leibigi apamba phongdongnarakli. Adubu masibu export tawba haibasi India gi oina challenges khara di face tawri. Maramdi masi joint venture oina develop tawkiba missile system ni leibak anigi ayaba changi masibu export tawba matamda. Loinana masida strict protocols or rules su follow tawgadabani leiba matamda. Maramdi masibu misuse tawba haidi lana sinaba madi unauthorized transfer of technology na chingbadagi su thingnabagi damakta. Loinana masigi masing yamna puthokpa ngamdabana magi mamal pricing da su yamna wangna leiri. Single BrahMos missile amagi cost asi around 34 crore rupees rom oiri. Ahanba BrahMos ki export tawkiba country asi Philippines na oiki $375 million ki contract 2022 da sign tawnaki. Entire coastal defense battery ki delivery BrahMos ki ahanba batch April 2024 da deliver tawki. Aduga anisuba final batch na handaki April 2025 ta deliver tawki. Adubo hauzik Hengatlakli ba demand asi englaga India gi defense minister na UP gi Lucknow da anoba BrahMos ki production house ama hangdokre. Masidagi chahi amada missile chama gi mathata hauzik saba ngamlagani su hairi. Masina missile gi hauzik tangliba mamal asibusu hanthanba ngamlagani su hairi. Hauzik phawbada Asia, Africa, Middle East amadi South America gi country tara manga henbana BrahMos lainingmagi wafam sing thamlakli. Masigi manungda Southeast Asia gi oina Indonesia, Vietnam, Malaysia, Thailand, Singapore amadi Brunei ni. Duga South America gi oina Brazil, Chile, Argentina amadi Venezuela ni. Aduga Middle East
East amadi Africa gi oina Egypt, Saudi Arabia, UAE, Qatar amadi Oman ni masina taba atai interest leba country khara su leiri loinana dil asi hoji kari karamba stage ta leiri karamba country singna kari status ta leiri ba amadi details na singbadu hoji screen da leire handaki operation Sindoor da China gi highly advanced air defense system ni haina leiri ba HQ9 phawba yam laina maiti ba piduna combat tested and verified missile ama oiki BrahMos aduna ni demand hengatlakli basisu panba yabadi handak Pakistan gi air base sing thugai ki baduda approximately BrahMos missile 15 rom sinaduna phajana mai pakna precision attack adu chatha ki bani hairi BrahMos ki range magi asan basi standard variant gi oina 290 km rom oi aduga extended variant gi oina 500 km dagi hena sana ka pa yai hairi aduga hojik 800 to 1500 km range ki hypersonic variant su developing stage ta leiri hairi hojik Sukhoi 30 MKI da sinariba BrahMos ki variant asi 2900 kg lumba maramna amukta aircraft asida missile amadagi hena carry toba ngamdri masigi weight asi hantha laba matungda amukta missile manga phawba puba yagani hairi loina masi Indian Air Force ki atai aircraft sing like Tejas, Rafale amadi upcoming MK na chingba aircraft sing dasu hapa yagadori haiba BrahMos ki anova variant BrahMos NG asi hojik yam kanna develop tawri loina masigi first flight test asi handaki chahi lorakpa natragana 2026 horpa swaida taunabagi target thamli su hairi masigi weight asi 1260 kg oigani aduga magi range na 300 km fawba oigadori DRDO na 21st January 2025 ta scramjet engine gi test mai pakna pangthokre hairi hariba engine asi missile singda hapnaba engine ni DRDO gi former scientist Ravi Gupta gi matungina BrahMos ki speed asi hanadagi yamna yangna leiribani aduna karigumba masida scramjet engine asi hapsin bataragadi hanadagi hena yamna sathiba missile ama oigadori hairi magi speed asi Mach 8 hadi sound gi speed tagi 8 times hena yangna paiba ngamgani hairi aduna masi enemy gi radar da detect tawba waba tanatana madugi react tawnabagi matamsu phangloidori haina su thamki BrahMos missile amada 200 to 300 kg of high explosive warhead or submunitions 250 kg semi armor piercing warhead sing puduna chapa ngami hairi aduga nuclear warhead sing puba ngamba variant su leramba yai hairi adu madudi classify oina thamli khangba ngamdri BrahMos missile magi speed precision amadi adaptability suna yauraba highly advanced weapon amani India gi oina modern warfare gi yamna maruiba khulai amani haiba tare masina national security da hena mapangal kankhan batanatana global defense market tasu mafam ama kannabagi khudongchaba masu oigadori maramdi masida international interest hengatlakli adubu masigi loinana India challenges kaya face tawbusu yari masagi domestic defense balance tawgi priority amadi Russia ga strategic partnership maintain tawba anisigi mathakta muk export control tawgi responsibility su yauksilakadori banina BrahMos asi sumnagi weapon haidi khulai amakak natri masi strategic asset amasuni India gi future defense industries ki wafam khara si thamjaraga video si matang asida losinjage video si like share loina channel asibu subscribe tawba kawbigano punangpu Tasi Khangsi mai kai digi kai khumna bochari